ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯀꯟꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯡꯌꯥ ꯑꯃꯗ ꯁꯟꯁꯦꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯨꯍꯣꯡꯕ ꯀꯨꯏꯔꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯨ ꯈꯨꯔꯨꯝꯕ ꯂꯦꯞꯆꯗꯕꯅ ꯀꯣꯟꯅꯊꯪꯗ ꯂꯥꯏꯅ ꯆꯥꯟꯕꯤꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯕ, ꯆꯕꯦꯠ ꯆꯕꯦꯠ ꯌꯥꯝꯅ ꯅꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯆꯥꯅꯨꯄꯥ ꯐꯪꯖꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯀꯟꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯁꯟꯁꯦꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯀꯟꯕ ꯑꯗꯨ ꯆꯍꯤ 5 ꯁꯨꯔꯛꯂꯕ ꯐꯥꯎꯕ ꯆꯕꯦꯠ ꯆꯕꯦꯠ ꯅꯥꯕ, ꯃꯌꯥꯡ ꯏꯀꯪ ꯀꯪꯕ, ꯌꯥꯝꯅ ꯁꯣꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯟꯗꯨꯅ ꯂꯩꯔꯗ꯭ꯔꯣ? ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯃꯃꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯃꯄꯥ꯫ ꯑꯩꯁꯨꯅꯤꯅꯦꯍꯦ ꯃꯃꯥ, ꯁꯨꯃꯥꯏꯅ ꯏꯆꯥ ꯐꯪꯗꯣꯏ ꯑꯣꯏꯔꯗꯤ ꯏꯆꯥ ꯌꯥꯎꯗꯅ ꯂꯩꯔꯝꯕꯅ ꯐꯩ꯫ ꯃꯃꯥ, ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕꯁꯦ ꯃꯄꯥ ꯑꯩꯁꯨ ꯌꯦꯡꯕꯗ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯥꯁꯦ ꯀꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯃꯃꯥ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯀꯨꯝ ꯂꯩꯅꯥ ꯑꯣꯏꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯀꯔꯤꯅꯣ? ꯀꯩꯅꯣꯝꯃꯗꯤ ꯈꯟꯅꯁꯤ, ꯃꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯣꯏ ꯃꯃꯥ, ꯁ꯭ꯋꯥꯏꯗ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯐꯧ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯑꯔꯥꯞꯄꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯁꯤꯔ ꯈꯜꯂꯤꯅꯤ꯫ ꯑꯗꯨꯗ ꯁꯟ ꯃꯌꯥꯝꯁꯤꯅ ꯀꯅꯥꯅ ꯁꯦꯟꯅꯍꯧꯒꯅꯤ? ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯃꯁꯤ ꯈꯟꯕꯗꯅꯦ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯋꯥꯅꯣ? ꯏꯆꯥ ꯃꯥꯡꯕꯒ ꯁꯟ ꯃꯥꯡꯕꯒ ꯀꯅꯥꯅ ꯐꯒꯦꯅꯦ? ꯃꯣꯏ ꯃꯄꯥ, ꯏꯆꯥꯁꯦ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯁꯟ ꯀꯌꯥꯅꯣ ꯅꯪ ꯑꯩꯅ ꯂꯥꯏꯗ ꯀꯠꯈꯤꯕꯗꯣ? ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯌꯦꯡꯂꯁꯤ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯒ ꯑꯔꯥꯞꯄꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯗ ꯆꯠꯂꯁꯤ꯫ ꯁꯟꯗꯣ ꯍꯣꯏꯗ, ꯁꯟꯗꯤ ꯑꯃꯨꯛ ꯂꯣꯏꯕ ꯌꯥꯕꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯗꯨ ꯁꯟ ꯌꯦꯡꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯗꯤ ꯃꯆꯥꯕꯨ ꯃꯥꯡꯒꯣꯜꯗ ꯊꯅꯝꯂꯒ ꯏꯁꯤꯡ ꯍꯣꯜꯂꯤꯉꯩ ꯃꯆꯥ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯁꯅꯥꯎ ꯑꯃ ꯑꯀꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯅ ꯁꯦꯟꯅꯕ ꯑꯗꯨ ꯎꯕꯗ ꯑꯀꯟꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯁꯥꯟꯅꯕ ꯐꯪꯖꯗꯅ ꯂꯩꯔꯝꯕ ꯑꯀꯟꯕ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯣꯟꯖꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯀꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯗꯤ ꯑꯀꯟꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯆꯥꯅꯨꯄꯥ! ꯍꯩꯃꯥ, ꯑꯀꯟꯕ! ꯅꯣꯡꯃꯗ ꯊꯣꯡꯒꯥꯜ ꯋꯥꯡꯅ ꯂꯥꯟꯗꯕ ꯏꯆꯥꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅꯦꯍꯦ? ꯁꯥ ꯀꯩꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯏꯃꯥꯒꯤ ꯑꯀꯟꯕ! ꯑꯀꯟꯕ! ꯃꯃꯥꯅ ꯊꯣꯡꯒꯥꯜ ꯊꯣꯛꯇꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯀꯟꯕ ꯑꯗꯨ ꯁꯅꯥꯎ ꯃꯆꯥ ꯑꯃꯒ ꯄꯨꯟꯅ ꯁꯟꯕꯤꯒꯤ ꯃꯕꯨꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦ, ꯏꯆꯥ ꯑꯀꯟꯕ! ꯁꯤꯗꯤ ꯀꯅꯥꯅ? ꯑꯌꯥ, ꯀꯅꯥꯅ ꯁꯤꯇꯥꯅ ꯄꯨꯊꯣꯛꯏꯕ? ꯑꯣ, ꯑꯗꯨꯒ ꯀꯌꯥꯗ ꯍꯥꯎꯅ ꯊꯛꯂꯤꯕꯅꯣꯅꯦꯍꯦ? ꯅꯣꯡꯃꯇ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯦꯟꯅ ꯃꯕꯨꯛ ꯊꯛꯄ ꯐꯪꯖꯈꯤꯗ꯭ꯔꯕꯅꯤꯀꯣ꯫ ꯊꯛꯑꯣ ꯊꯛꯑꯣ, ꯏꯃꯥ ꯉꯥꯏꯒꯤ ꯉꯁꯤꯗꯤ꯫ ꯑꯀꯟꯕꯒ ꯁꯅꯥꯎ ꯃꯆꯥ ꯑꯗꯨꯒ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯅꯥꯎ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯑꯀꯟꯕꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯆꯥꯛꯁꯪꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯁꯟ ꯁꯦꯟꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯄꯥꯟꯗꯒꯤ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯗ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ, ꯀꯩꯅꯣꯅꯦꯍꯦ, ꯑꯩꯒꯤ ꯏꯆꯥ ꯑꯀꯟꯕꯒ ꯃꯃꯥꯒ ꯅꯠꯇ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯁꯥꯟꯅꯗꯕꯅꯤꯁꯦ? ꯍꯥꯏ ꯃꯃꯥ, ꯇꯥꯕ꯭ꯔꯣ? ꯑꯣ, ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯃꯣꯏ ꯃꯄꯥ, ꯑꯩ ꯏꯆꯥꯒ ꯁꯥꯟꯅꯔꯤꯌꯦ꯫ ꯃꯆꯥꯒ ꯃꯃꯥꯒ ꯌꯥꯝꯅ ꯃꯁꯥ ꯐꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯍꯩ ꯃꯃꯥ, ꯅꯆꯥ ꯑꯁꯤꯕꯨ ꯅꯥꯕ ꯐꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯨ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯕ ꯁꯣꯏꯔꯤꯕ꯭ꯔꯥ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯃꯃꯥ꯫ ꯍꯥꯟꯅ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕꯤꯌꯨ ꯃꯣꯏ ꯃꯄꯥ꯫ ꯑꯩ ꯉꯁꯤꯗꯤꯅꯦ ꯌꯥꯝ ꯊꯥꯖꯗꯕ ꯑꯉꯛꯄ ꯑꯃ ꯎꯔꯦ꯫ ꯏꯆꯥ ꯑꯀꯟꯕꯁꯦ ꯑꯩ ꯋꯥꯔꯤ ꯇꯝꯒꯦꯁꯦ꯫ ꯃꯃꯥꯅ ꯋꯥꯔꯤ ꯇꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ꯫ ꯑꯁꯦꯡꯕꯔꯅꯦ ꯃꯃꯥ? ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ꯫ ꯑꯥꯗ ꯆꯠꯄꯒꯤ ꯋꯥꯗꯣ ꯅꯣꯡ ꯅꯤꯅꯤꯗ ꯌꯦꯡꯈꯤꯁꯤꯔꯥꯅ ꯈꯜꯂꯤꯌꯦ ꯑꯩꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯂꯁꯤ꯫ ꯏꯕꯥꯅꯤꯅ ꯏꯆꯥ ꯇꯥꯡꯅ ꯐꯪꯕꯅꯤ, ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯄꯝꯂꯒ ꯄꯣꯔꯒ ꯊꯝꯕ ꯑꯁꯤꯗ ꯁꯣꯜꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥꯝꯇꯒ ꯏꯆꯥ ꯑꯁꯤꯒ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯁꯣꯜꯂꯤꯕ꯭ꯔꯥ? ꯌꯦꯡꯂꯁꯤ ꯃꯃꯥ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯀꯟꯕꯗꯨ
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯎ ꯑꯗꯨꯒ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯟꯕꯤꯒꯤ ꯁꯪꯒꯣꯝꯁꯨ ꯑꯀꯟꯕꯅ ꯆꯪꯗꯨꯅ ꯊꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯀꯟꯕ ꯁꯨꯛꯅꯥ ꯅꯥꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯄꯥꯡꯒꯜ ꯀꯜꯂꯝꯃꯤ ꯑꯀꯟꯕꯅ ꯁꯅꯥꯎꯁꯤꯡꯕꯨ ꯄꯝꯗꯨꯅ ꯆꯦꯟꯕ ꯑꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯑꯉꯛꯄꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯥꯅ ꯍꯩ ꯃꯃꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ ꯑꯥꯗ ꯁꯅꯥꯎꯐꯝꯗꯒ ꯆꯦꯜꯂꯤꯁꯤꯕꯨ ꯏꯕꯥꯅꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯀꯟꯕꯗꯨꯅꯤꯀꯣ ꯃꯥꯅꯤ ꯀꯩꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯑꯃꯨꯛ ꯃꯥꯜꯂꯒꯦ ꯃꯁꯛꯁꯨ ꯃꯄꯥ ꯃꯥꯜꯂꯤꯁꯤꯗꯤ ꯃꯄꯥꯅ ꯈꯔ ꯃꯣꯠꯄꯩ ꯋꯥꯅꯤ ꯑꯦ ꯃꯣꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯟ ꯁꯦꯜꯂꯒꯕꯨ ꯅꯥꯟꯒꯗ꯭ꯔꯣ ꯏꯔꯨꯖꯔꯁꯨ ꯅꯥꯟꯗ꯭ꯔꯤꯗꯨꯗꯤ ꯌꯥꯔꯦꯗ ꯃꯃꯥ ꯐꯥꯒꯤ ꯇꯧꯕꯕꯨ ꯆꯞ ꯃꯥꯟꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯗꯨꯕꯨ ꯑꯗꯨ ꯁꯔꯨꯛꯅꯦ ꯅꯆꯥꯅꯨꯄꯥꯅ ꯁꯟ ꯌꯥꯝ ꯃꯔꯛꯁꯤꯗ ꯁꯥꯟꯅꯩꯁꯦ ꯌꯦꯡꯉꯨ ꯃꯣꯏ ꯃꯄꯥ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯑꯃꯨꯛꯄꯨ ꯌꯥꯎꯔꯤ ꯈꯨꯀꯟ ꯑꯃ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯃꯥ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯒꯤ ꯁꯨꯃꯥꯏꯅ ꯀꯜꯂꯗꯤ ꯍꯌꯦꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯁꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩꯗꯤ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯤ ꯑꯦ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯀꯟꯕꯒꯤ ꯈꯨꯀꯟꯁꯤꯗꯤꯅꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ ꯃꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅꯒ ꯎꯈꯤꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯏꯆꯥꯒ ꯂꯥꯞꯅꯕꯒ ꯉꯝꯂꯣꯏ ꯑꯩꯗꯤ ꯍꯌꯦꯡ ꯂꯥꯟꯒ ꯆꯠꯈ꯭ꯔꯒ ꯏꯆꯥꯁꯦ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯏꯆꯥ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯃꯣꯏ ꯃꯄꯥ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯀꯟꯕꯕꯨ ꯃꯤ ꯎꯗꯅꯕ ꯁꯦꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯀꯟꯕꯗ ꯃꯥꯒꯤ ꯑꯀꯟꯕ ꯑꯗꯨ ꯃꯤꯉꯣꯟꯗ ꯈꯪꯍꯟ ꯎꯍꯟꯗꯅꯕ ꯍꯥꯏꯔꯝꯃꯤ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯀꯟꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯋꯥꯡ ꯆꯥꯎꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯦ ꯀꯟꯕꯁꯨ ꯈꯨꯀꯜ ꯑꯃꯅꯤ ꯀꯟꯕ ꯈꯛꯇ ꯅꯠꯇꯅ ꯆꯦꯟ ꯆꯣꯡꯕꯗꯁꯨ ꯀꯩꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯄꯥꯅ ꯑꯀꯟꯕ ꯑꯍꯥꯎ ꯄꯥꯕ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯕ ꯑꯉꯥꯡꯕꯤꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦꯔꯣ ꯍꯣꯏ ꯄꯥꯕ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯣ ꯄꯥꯕ ꯑꯇꯩꯗꯤ ꯂꯣꯏ ꯀꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯉꯥꯡꯕ ꯑꯆꯧꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯦ ꯍꯣꯏ ꯄꯥꯕ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯑꯗꯨꯗꯤ ꯑꯀꯟꯕ ꯁꯟ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯍꯜ ꯈꯔꯁꯨ ꯁꯟ ꯍꯣꯏꯗꯨꯅ ꯆꯠꯂꯝꯃꯤ ꯁꯟ ꯆꯦꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯁ ꯐꯖꯔꯦꯍꯦ ꯌꯦꯡꯕꯗ ꯃꯄꯥꯒ ꯃꯃꯥꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯦꯠꯅꯈ꯭ꯔꯦ ꯆꯤꯡꯌꯥꯗ ꯁꯟ ꯁꯦꯜꯂꯒ ꯂꯩꯕ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯁ ꯃꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇꯅ ꯊꯥꯖꯔꯔꯣꯏ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯗꯤ ꯍꯥꯏꯗꯅꯅꯦ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯁꯟ ꯍꯥꯇꯝ ꯑꯃꯃꯝ ꯀꯠꯂꯒ ꯅꯤꯖꯈꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯑꯣꯏꯕꯒꯤꯅꯤ ꯐꯖꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯊꯤꯔꯤꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯣ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯕ ꯑꯉꯥꯡꯕꯗꯣ ꯀꯥꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯊꯤꯕ ꯂꯥꯛꯄꯅꯦ ꯑꯣ ꯃꯆꯤ ꯌꯥꯝꯅ ꯐꯖꯕꯗꯨꯔꯥ ꯂꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯄ ꯑꯉꯥꯡꯕ ꯑꯆꯧꯕ ꯁꯟꯂꯥꯕꯗꯣ ꯍꯣꯏ ꯈꯨꯔꯥ ꯀꯥꯏꯗ ꯎꯔꯝꯒꯦ ꯈꯨꯔꯥ ꯑꯗꯨꯗꯤꯅꯦ ꯑꯁꯣꯝꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯁꯖꯤꯛ ꯆꯥꯍꯧꯕꯅꯤ ꯑꯗꯨꯗ ꯌꯦꯡꯂꯨꯆꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯈꯨꯔꯥ ꯑꯀꯟꯕ ꯆꯤꯡꯆꯦꯞ ꯇꯝꯅ ꯆꯦꯜꯂꯗꯨꯅ ꯌꯦꯡꯂꯨꯏ ꯁꯤꯗꯁꯨ ꯂꯩꯇꯦꯗ ꯑꯍꯜꯁꯤꯡꯗꯨꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯋꯦꯅ ꯇꯥꯛꯂꯛꯏ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯣ ꯀꯩ ꯂꯩꯔꯦ ꯀꯩꯒꯤ ꯈꯣꯡꯒꯨꯜꯅꯤ ꯇꯥꯔꯤꯁꯦ ꯁꯣꯏꯗꯅ ꯆꯥꯔꯝꯃꯅꯤ ꯑꯩꯒꯤ ꯁꯟ ꯑꯉꯥꯡꯕꯤꯗꯣ ꯀꯩꯁꯦ ꯃꯆꯥ ꯅꯠꯇꯦꯕ ꯁꯟꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗ ꯑꯀꯟꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯗ ꯀꯩꯒꯤ ꯆꯥꯎꯔꯕ ꯈꯣꯡꯒꯨꯜ ꯂꯩꯔꯝꯕꯒꯤ ꯋꯥꯁꯨ ꯍꯥꯏꯔꯝꯃꯤ ꯑꯣ ꯆꯤꯡꯂꯣꯟ 9 ꯊꯨꯡꯅ ꯆꯠꯄ ꯀꯩꯖꯥꯎꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯑꯗꯤ ꯁꯟꯁꯤꯡꯁꯦ ꯂꯥꯞꯅ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯀꯟꯕ ꯏꯆꯥ ꯀꯟꯕꯁꯨ ꯂꯥꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯞꯅ ꯆꯠꯂꯅꯨꯀꯣ ꯕꯥꯕꯥ ꯀꯔꯝꯕ ꯀꯩꯅꯣ ꯑꯗꯨꯒ ꯆꯤꯡꯂꯣꯟ 9 ꯊꯨꯡꯅ ꯆꯠꯄ ꯀꯩ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯕꯥꯕꯥ ꯏꯆꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯈꯤꯔꯣꯏ ꯏꯄꯥꯅꯁꯨ ꯍꯥꯏꯗ꯭ꯔꯤ ꯏꯆꯥꯗ ꯍꯧꯖꯤꯛꯀꯤ ꯆꯤꯡꯂꯣꯟ 9 ꯊꯨꯡꯅ ꯆꯠꯄ ꯀꯩ ꯍꯥꯏꯔꯤꯕ ꯑꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯂꯥꯏꯑꯣꯏꯔꯕ ꯀꯩꯅꯤ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯃꯠꯇꯅ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯆꯥꯎꯔꯕ ꯀꯩꯅꯤ
ꯑꯁꯦꯡꯕ꯭ꯔꯣ ꯄꯥꯕ? ꯍꯣꯏꯅꯦ, ꯑꯁꯦꯡꯕꯅꯤꯅꯦꯍꯦ. ꯀꯩ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯆꯤꯡꯂꯣꯟꯁꯤꯡ ꯑꯗꯣ ꯊꯨꯡꯅꯅꯕ ꯆꯠꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯆꯥꯏ ꯍꯥꯏ. ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯄꯥꯕ ꯎꯔꯕ? ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯛꯏꯕ ꯀꯩꯒꯤ ꯈꯣꯡꯒꯨꯜꯗ ꯍꯧꯖꯤꯛꯀꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟ ꯊꯨꯡꯅ ꯆꯠꯄ ꯀꯩ ꯑꯗꯨꯒꯤꯅꯦꯅ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯄꯥꯕꯅ? ꯍꯣꯏꯅꯦ ꯃꯄꯥ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯈꯣꯡꯒꯨꯜꯗꯨ ꯎꯕꯁꯨ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯗꯤ. ꯁꯨꯝ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯕꯅꯤꯗ. ꯑꯗꯣ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯏꯄꯥꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ. ꯃꯥ ꯂꯥꯛꯂꯕꯗꯤ ꯁꯟ ꯑꯃꯠꯇ ꯂꯩꯔꯔꯣꯏ. ꯃꯁꯦ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ. ꯅꯃꯥꯁꯨ ꯈꯪꯂꯝꯅꯤ ꯁꯤꯗꯤ. ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯋꯥꯔꯤ ꯂꯤꯕꯤ ꯃꯆꯥ ꯑꯀꯟꯕꯗ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯀꯟꯕꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯗꯣꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯇꯩꯒꯤ ꯁꯟ ꯃꯥꯡꯈꯤꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒ ꯑꯇꯣꯝꯕꯤꯒꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯀꯟꯕꯒꯤ ꯁꯟꯗꯥꯕꯨꯡꯗ ꯄꯣꯊꯥꯔꯝꯃꯤ. ꯈꯨꯜꯒꯤ ꯃꯤꯈꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕ ꯌꯨꯝꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯅꯗꯨꯅ ꯂꯥꯛꯅꯔꯝꯃꯤ. ꯑꯗꯨꯒ ꯑꯉꯝꯕ ꯍꯩꯔꯥꯁꯤꯡꯁꯨ ꯀꯠꯂꯝꯃꯤ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯁꯟꯗꯥꯕꯨꯡꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯑꯣꯝꯁꯤꯜꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯏꯃꯥꯗꯤ ꯈꯪꯗꯤꯌꯦ. ꯅꯄꯥ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦ ꯄꯥꯕꯗꯤ. ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯌꯦꯡꯂꯨꯒꯦ. ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯤꯁꯦ. ꯌꯥꯔꯣꯏ. ꯅꯪꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦ. ꯅꯄꯥ ꯂꯥꯛꯈꯤꯁꯅꯨ. ꯑꯁ ꯇꯜꯂꯦ ꯏꯃꯥꯁꯤꯗꯤ. ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯁꯦꯕꯥ ꯇꯧꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯀꯌꯥꯁꯨ ꯍꯥꯏꯅꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯗꯒꯤ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯃ ꯆꯣꯡꯁꯤꯟꯗꯨꯅ ꯃꯉꯛꯁꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯄꯨꯝꯕ ꯃꯈꯦꯜ ꯂꯥꯡꯅꯗꯨꯅ ꯆꯦꯟꯕꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯕꯗ ꯃꯤ ꯅꯦꯠꯁꯟꯅꯕ ꯁꯒꯣꯜꯅ ꯅꯦꯠꯄ ꯇꯧꯕꯗ ꯃꯤ ꯐꯅ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ. मधुदा लान्मीसिंग अदुना कई अदुबु हादनबा हाइदुना ता लंगसिनबा तेन कापसिनबा तौरुबदगी कई अदुना साउदुना लान्मीसिंग अदु चोंगसिनदुना लांदारमी लान्मीसिंग फनायामना सोक्लमी उपाय लेत्रबा लान्मीसिंग अदु कीबना मथ्वाई हिंगनबा चेनबदा राजकुमारी अनिदु काउखिरमी राजकुमारी अनिदु कीबना मचिन मना मखुत समनदुना चेनफम खंगदा लैरमी अकनबगी मपादो मथ्वाई हिंगनबा कन्ना चेलक्तुना ममागा मचानुपा अकनबगदा पाउ तमलमी अकनबा पाउसी हेक्ताबगा कन्ना चेनखी मपाना हैमा इबुंगो कदाइदनो नंना चेनख्रिदुबो कई लई हाइबनिनि हे हाय सनाउ पोय हाइबना देनि हे कमाय तौरिसिदे मोय मपा अमुता तानौ नचानुपासे कईने चाख्रनि अस नंग अमुता कपकिनुदा ममा अईगी तादुबु काई लेगेनि हे ता थिरिङैदा नचानुपादो कईने चाख्रनि मोय मपा नंगिदि नचा नत्रो नंग तानौजुदना नंगदि ता पाइरसु यानि कईदुगी ममांग फमलगा अदुमाइना कपुचो अदुम तंदना हंजख्रजनि हा अकनबना ओ चिंगलोन मापन चटपा मालेम कोइबा कई हाइरिबसि नंग ओइरे ए नुपी अनि सि तमना चेंसिलैने इया कई अदुसो राजकुमारी तमना कन्न चेंसिलकले अकनबसु कईगुमना यांगना चेंसिंदुना कईना राजकुमारी तमना चोंगसिलकपा अदुगा अकनबना कई तमना चोंगसिंदुना कईगा अकनबगा यैसिनदुना तारमी लैमाइदा अदुगा फिबम चाना लेपनदुना कईगा अकनबगा मिटकुप्तना येंगनदुना ngangnarami राजकुमारी अनिदुदी अकनबगा कईदुगदा येंगदुना लैख्रे मी सिंगसु लापना येंगनरी अकनबगी मपासु ता अमनबा अमा पाइरगा चेलई ममासु कपतुना तानारकले राजकुमारी अतोंबिना इचे कनानो सिबो अखोगी लानमीसु नते अईदी कईबुदी नुपासिगी मतौसिनि हेना कीगे असुक फजख्रब नुपासिदा करिगी कीरिनो ए चोंगसिनख्रे कईसे नुपासिदा नोयनि चेलुने हाना असुमना अकनबना लाउरई राजकुमारी अदुना चेंसिलाओ हे अकनबगा कईजाव अदुगा नमनरमी कईना अमुक नम अकनबना अमुक नम मी सिंगसु लापना येंगनरंबदगी सुम नक्सिनरकले खुद खुलाई पाइदुना अकनबगी मपाना ता अमनबा अदु पाइरगा मचानुपागा कईगा नमनरिबा अदुगी मनाक्ता लाउरी इबुंगो ता से पायुनि हे कई इचादा चिकनुको इया
ꯇꯥꯁꯦ ꯂꯪꯁꯤꯟꯒꯦꯕꯨ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯄꯥꯟꯅꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯣꯜ ꯊꯥꯗꯣꯛꯀꯅꯨꯀꯣ ꯑꯦ ꯀꯩꯅꯣ ꯑꯃꯨꯛ ꯅꯝꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯈꯨꯇꯨꯝꯅ ꯁꯨꯖꯤꯜꯂꯣ ꯃꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯀꯟꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯃꯥ ꯑꯗꯨꯅ 이붕어 그이는 자한가누고 이마하기는 양각다니 이붕어 대기 마야도 생장목자위 찍한가누고 이마 바바 나바니 자크로 아이 가이시가 푸나봉 강제 해봐 미야 마두나 산신박이 마차누 바두가니네 그저 시가 남나리버시데 아두가 마마가 마빠가나 자고이 사리시나 가리게 헤이 자고이 사바나데 아까따나 꾸찐 질리니니 अकनबना ममागा मपागदो चलो यादे हाइदुना साउनिंगदुना कजावदो कोलगा लंगसिलई ममागा मपागना ए इबुंगो नमागा नपागसे हालगे हाइरो ममा चेलो नचा ngawre लानमी खरना निंगथौदा पाउ पिदुना निंगथौ यावना लानमी मयाम पुरगा लाक्ले कयदो अकनबना सम लाकचरकपना मपांगल यावद्रे अदुबो अकनबदी हेना कनखलकलमी कयदुना ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯦ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯀꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯁꯥꯁꯦ ꯀꯟꯅ ꯅꯝꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦꯅꯤ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯕ ꯌꯥꯔꯔꯣꯏ ꯁꯤꯔꯖꯥꯠꯂꯣ ꯀꯩꯁꯤꯕꯣ ꯀꯩ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯍꯦ ꯏꯃꯥ ꯀꯩꯅꯔꯣ ꯋꯥ ꯉꯥꯡꯉꯤꯁꯤꯕꯣ ꯃꯥꯅꯤꯅꯦꯍꯦ ꯌꯥꯝ ꯀꯟꯅ ꯅꯝꯁꯤꯜꯂꯛꯀꯅꯨꯅꯦ ꯅꯪꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯀꯤ ꯈꯪꯂꯝꯂꯕꯅꯤ ꯉꯁꯥꯏꯅ ꯐꯨꯅꯗꯕꯤꯗ ꯋꯥ ꯉꯥꯡꯂꯒ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯑꯩ ꯃꯥꯏꯊꯤꯔꯦ ꯅꯪꯅ ꯉꯝꯂꯦ ꯑꯩ ꯆꯦꯟꯈ꯭ꯔꯒꯦ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯂꯒ ꯆꯥꯈ꯭ꯔꯅꯤ ꯊꯥꯗꯣꯛꯎꯅꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯒꯦꯕ ꯅꯪ ꯀꯅꯥꯅꯣ ꯀꯩꯅꯕꯨ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯉꯤꯅꯣ ꯍꯥꯟꯅ ꯊꯥꯗꯣꯛ ꯑꯩ ꯍꯣꯔꯦꯟ ꯃꯝꯂꯛꯂꯀꯥꯟꯗ ꯂꯥꯛꯀꯦ ꯏꯃꯥꯗ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯝꯃꯣ ꯍꯥꯏꯌꯣ ꯊꯥꯗꯣꯛꯍꯦ ꯑꯗꯨꯝ ꯀꯣꯜꯂꯒ ꯂꯩ ꯑꯉꯥꯡꯅꯤꯅ अकनबना खंगथा थादोई कईदो चिंगलोमदा कन्ना चेनख्रे लानमी मयाम अदो निंगथौगा पुन्ना यौशिलक्ले राजकुमारी अनि अदुदी अकनबबु पामबना लोइरे निंगथौ अदुना लामिसा कईदो तानो याम सांगना चेनबा ngamlaroidaba कईनी अदुगने साफबा नंगना कनबिबगिदम निंगथौ अइना नंगी मनामथुम पीगनी नंगुंबा अकनबना हासु लैबा ओइ अइगी लैबाग असिदा इपा निंगथौ साफाबा मसक फजबा नुपासे कोनुंगदा थमसे इचाना हाइरदी थमलगा लोइरे कइनो अकनबगी ममागा मपागदी निंगथौना मचा अदुबो पुख्रनी खनबदा पाखतख्रे इनिंगथौ इचाददी पुबिखिनो इचा सिमो खक्तनी हाय नबानिगी नचानु पारने हे ओथोकना चाना खिद्रेदा नत्रगा हाइजलिब्रो निंगथौ वैगोंदा नबानी चैराक फंगिरो इनिंगथौ अइगे असेंबा इमागा इपागनी निंगथौना अकनबबु कोनुंगदा लैननबा हाइरबसु याद्रे राजकुमारी अनि अदुदी अकनबदा सम येंगलगा पांबा हेनकलकले लानमी सिंग अदुसु कै फाबा ngamdabadagi halakle निंगथौना अकनबबु हयेंग कोनुंगदा लाक्तुना राजकुमारी बु कनबिबगी दमक मना मथुम लौबा लाक्ननबा हाइरमलगा कोनुंगदा हनख्रे अकनबगा ममागा मपागसु युमदा halakले कुलगी मी खैसु सनसेनबगी मचा अकनबबु कलकना सोनरगा हनख्रे नुमिदांग यौरकले राजकुमारी मचिन मनाव अदुदी अकनबगी वाखलदा ngauduna लैख्रे सोमदा अकनबना इमा चाकदो मी मगी हेना हापियो होय हापके वाबना लोइरमबनी कैजाव अदुगा नमनरुबदगी अदो इबुंगो नंगबु कैदुना यामना खोतना चिक्तना तौखिदाइने अमतबु सोकबो उदे कमाय तौरिजानो अइगी इचानुपादबु कैगी मयादुना चिक्पा ngampoteदा कई मया नारमगनी अदो इबुंगो कैदु करिगी थादोख्रिनो फारगा दुम थंबा याद्रो इनिंगथौदा पीरबदी हराउबना लोइरदबनी बाबा आई ngakto पोथागे चाक लोइरकांदा हौदोरो अदो इमा मी लाकनिको कना लाक्तोनि इबुंगो हेमा ताद्रा मालेनि हे कनानुने माना मी लाकनि हाइरमिदोबो ममा अदुने आइना हंगलिसिसु ममागा मपागादो वारी साना सानादुना चाक थोंगले
Ngayhak leiraga ahal oiraba nupa ama mapandagi kaurei. Akanba phamungdagi chongthaduna thong hangi. Somse. Masaigiduni. Aina lakani chak hapamo haibado. Chak loiraba natro. Chak lambana yadre. Chak hana chasi. Ima, chak loiraba. Loire. Nangi mido laabo. Hoi ma. Kai ahal aduna. Kai janglone. Thiro charasi. Chak lambana yadre. Nachanu pasi yam kalini he. Mamana. Kanano ne. Masambo makoyo. Kanbani ichase. Kai jili bani kaino ichagi khupuda. Mamana chak thina kai phubagi wari tawi mapasu yausilakle. Kai phabagi wari adu kai ahal adudi akanbada yengli. Akanba tumina lay. Asumna chak chaba hawi. Yamna phazana chai ahal adu. Kai ahal aduna kuirida. Sumaina yumgi chak insang chakidaba. Haukre. Akanba ai hojikti miyoibagi saktamda matam khara leiduna sirage khale. Hojikti aigi mahod sinbangambasu. Akanba leirabanina. Malem asida aibu maithiba piba ngamba kanasu leiraktabani. Adubu ngasidi isugi khutta maithire. Mamaga mapagana karino halasina ngangliba mayamsibo aikoidi bhabamta tadre. Akanbana ahalbu kanano aduga aibu babamukta tahanbiyune. Kai ahal aduna wari tawrei chak toktuna mai yaina malemda leiba khwaidagi chaw wangba jingron mapan chatpa ngamba kai adugi wari tarabra noiba. Mapa aduna tari ichanupasu aina wari loina lirabani. Adugi kai hanuba duni ngasai ichanupana taptaba makai phuraga kidana chengkribado. Baba hai nang dumi layuni he ipa tamge. Ngasagi kaido aidi pharaga ining thoda pise haijabani. Ining thoda piradi kaidugi mawun khoktuna phaglangda theladabani. Masa aduna maitalda yairaga charani. Adubu kai ahal aduna hai wari taw tumi layu nang. Mama aduna tumi layu moy mapa ahalasi sauri. Kai ahal aduna wari makha tarai. Kai ado achamba kai nate laigi kai ni. Kai adugi mamingna chingsang ngakpa kawi. Mabu maithiba piba ngamba malemda poktri. Adubu poktuna leirame. Akanba nangse achamba angang natene he. Namaga napagana layam kurumduna nijaduna phangkiba laina piba khudolni he. Adunani mi kayaga manadana kallibado yengu. Asengbarani khura mani ne hojikti chingsang ngakpa kai adugi mahut akanba nangna siladabani. Mamaga mapagana yaro he adudi hai layamna sinba loikraba lambini nang aina thingba ngamlaroi. Kaino haisiba ichase kai ondoiro. Kai onbasu ngamgani hanagumna su leiba ngamgani. Laina yathang lakpa mikupta kaigi saklon lauduna jinglon mapan chatuna laigi thogal tawba madu khaktanida. Adudi akanba ipu kokta nangi karigumba khara sinaramge ko. Kai ahal aduna akanbada wahai khara sinaramlaga kokta nanthaduna bor piramlaga thoke. Mamaga mapaga ahalasina haribasibu thajadeda aidi mama. Ahalse kai ulaga chakre kine he chingsang apa kai haibado mani. Asamna nongale akanba khulgi naha kharaga konungda chatminarami. Rajkumari ani adudi keduna akanba lakpa ngaiduna leirami. Akanba lakpada lanmi singado murum sonaduna akanbabu yengnarami. Lanmi ama thoraktuna akanbabu ningthaugi manakta pushilami. Ningthauna akanba nupado laklabra. Nangse san senbadugi machani haibasi thajakhidredako. Nangdi ningthaubu malini he. Laigumna fajaradana chung phiralna fajariba nang yumda hanba yarara.
ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯗꯕꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯍꯩ ꯔꯥꯅꯆꯤꯡꯕ ꯑꯀꯟꯕꯒꯤ ꯈꯨꯜꯗ ꯊꯨꯡꯅꯅꯕ ꯄꯤꯈꯣ, ꯑꯗꯨꯒ ꯑꯀꯟꯕꯗꯤ ꯁꯤꯗ ꯂꯩꯔꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯑꯀꯟꯕꯅ ꯌꯥꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯑꯀꯟꯕꯕꯨ ꯂꯩꯅꯅꯕ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯀꯟꯕꯅ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, ꯑꯄꯪ, ꯁꯟꯊꯤ ꯃꯔꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯕꯨ ꯌꯥꯗꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯁꯨ ꯉꯥꯛꯇꯕ꯫ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯥ ꯑꯁꯤ ꯐꯥꯔꯒ ꯊꯝꯃꯨ, ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯌꯦꯡꯒꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯇꯨꯝ ꯂꯪꯕꯒꯨꯝꯅ ꯂꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯠꯇ ꯑꯀꯟꯕꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯥꯡꯇꯤꯟ ꯁꯤꯖꯤꯟꯅꯔꯕ ꯐꯥꯎꯕ ꯑꯀꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯀꯟꯕꯅ ꯂꯣꯏꯔꯕ꯭ꯔꯣ ꯂꯥꯟꯃꯤ? ꯑꯩ ꯍꯟꯕ ꯌꯥꯔꯕ꯭ꯔꯣ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧꯅ ꯅꯪ ꯃꯤ ꯅꯠꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯂꯥꯏꯅꯗꯅ ꯂꯩꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯅꯪꯕꯨ ꯈꯥꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯑꯀꯟꯕ꯫ ꯍꯥꯏꯌꯨ ꯏꯅꯤꯡꯊꯧ, ꯁꯤꯗ ꯂꯩꯌꯨꯗꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯍꯥꯏꯔꯣꯏ, ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯤ ꯁꯤꯅꯤ: ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯝꯖꯔꯒꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯃꯨꯛꯇꯪ ꯂꯧꯁꯤꯟꯕꯤꯌꯨꯅꯦ ꯑꯀꯟꯕ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯝꯕꯤꯅ ꯂꯧꯔꯕꯗꯤ ꯏꯕꯥꯅꯤꯃꯛ ꯂꯧꯕꯤꯌꯨ꯫ ꯏꯆꯦꯒ ꯑꯩꯒꯗꯤ ꯏꯁꯥ ꯑꯅꯤ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯑꯃꯇꯪꯅꯤ꯫ ꯏꯆꯦ ꯂꯥꯛꯑꯣ, ꯏꯟꯅꯍꯧꯔꯁꯤ꯫ ꯑꯀꯟꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯑꯀꯟꯕꯕꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯍꯔꯥꯎꯕꯅ ꯖꯒꯣꯏꯕꯨ ꯁꯥꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯀꯟꯕꯒ ꯃꯆꯥꯅꯨꯄꯤꯒ ꯂꯩꯅꯅꯕ ꯆꯤꯡꯌꯥ ꯑꯗꯨꯗ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯀꯟꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯩ ꯑꯍꯜ ꯑꯗꯨ ꯑꯀꯟꯕꯒꯤ ꯃꯪꯂꯥꯗ ꯂꯥꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯄꯤꯔꯝꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯏꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯄꯒ ꯑꯀꯟꯕꯗꯨ ꯀꯩꯖꯥꯎ ꯑꯣꯟꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯆꯤꯡꯁꯥꯡ ꯊꯨꯅ ꯀꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒ ꯃꯃꯥ ꯃꯄꯥꯒꯗꯨ ꯑꯀꯟꯕꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫